ꯖꯔꯤꯕꯣꯅꯤ ꯄꯥꯎ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯖꯔꯤꯕꯣꯅꯤ ꯄꯥꯎꯒꯤ ꯃꯅꯨꯡꯁꯤꯅ ꯄꯨꯊꯣꯛꯆꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯖꯔꯤꯕꯣꯟ ꯄꯣꯗꯀꯥꯁ ꯑꯁꯤꯗ ꯉꯁꯤꯒꯤ ꯒꯦꯁꯠ ꯑꯣꯏꯅ ꯂꯦꯡꯕꯤꯔꯛꯂꯤꯕ ꯑꯣꯖꯥ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯝꯗ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯂꯕ ꯑꯃꯁꯨꯡ ꯍꯟꯗꯛꯇ ꯀꯕꯤ ꯔꯠꯅ ꯑꯦꯋꯥꯔꯗꯁꯨ ꯐꯪꯈ꯭ꯔꯕ ꯑꯣꯖꯥ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯕꯗ ꯑꯣꯖꯥ ꯂꯃꯥꯕꯝ ꯕꯤꯔꯦꯟꯗ꯭ꯔꯕꯨ ꯉꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯂꯦꯡꯕꯤꯔꯛꯄꯒꯤꯗꯃꯛ ꯑꯣꯖꯥꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯖꯔꯤꯕꯣꯟꯒꯤ ꯏ ꯄꯥꯎꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯖꯔꯤꯕꯣꯟꯒꯤ ꯏ ꯄꯥꯎꯒꯤ ꯑꯣꯖꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯑꯩ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯖꯔꯤꯕꯣꯟꯒꯤ ꯏ ꯄꯥꯎ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯏꯀꯣꯛꯅꯣꯝꯅ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯏꯟꯇ꯭ꯔꯣ ꯃꯆꯥ ꯑꯃꯇꯪ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯌꯥꯝꯅ ꯈꯪꯅꯕ ꯑꯝꯇꯪ ꯃꯤꯟꯅꯕ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯏꯃꯤꯡꯁꯦ ꯂꯥꯃꯥꯕꯝ ꯕꯤꯔꯦꯟꯗ꯭ꯔ ꯍꯥꯏꯔꯒ ꯈꯪꯅꯩ ꯑꯗꯨꯒ ꯑꯩꯒꯤ ꯁ꯭ꯀꯨꯜꯒꯤ ꯃꯤꯡꯗꯗꯤ ꯁ꯭ꯔꯤ ꯕꯤꯔꯦꯟꯗ꯭ꯔ ꯀꯨꯃꯥꯔ ꯁꯤꯡꯍ ꯍꯥꯏꯅꯩ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯏꯖꯥꯇꯤꯒꯤ ꯁꯥꯒꯩ ꯌꯦꯛꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯕꯗꯒꯤ ꯈꯪꯍꯟꯅꯤꯡꯕꯗꯒꯤ ꯑꯩꯅ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯛꯄꯗꯒꯤ ꯑꯩꯒꯤ ꯁꯛ ꯇꯥꯛꯄ ꯑꯣꯏꯅ ꯑꯩ ꯁꯥꯒꯩꯁꯦ ꯃꯥꯡꯗ ꯄꯣꯔꯒ ꯑꯩꯅ ꯂꯥꯃꯥꯕꯝ ꯕꯤꯔꯦꯟꯗ꯭ꯔ ꯍꯥꯏꯔꯒ ꯃꯌꯥꯝꯗ ꯁꯛ ꯇꯥꯛꯆꯩ ꯑꯗꯨꯒ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯂꯩꯐꯝ ꯌꯨꯝ ꯍꯥꯏꯇꯥꯔꯦ ꯑꯁꯤꯅ ꯀꯗꯥꯏꯗ ꯑꯣꯏꯕ ꯑꯣꯖꯥ ꯑꯩꯒꯤ ꯂꯩꯐꯝꯁꯦ ꯍꯥꯟꯅꯗꯤ ꯀꯔꯤꯡꯒꯟꯖ ꯀꯣꯂꯣꯅꯤ ꯍꯧꯖꯤꯛ ꯁ꯭ꯔꯤꯚꯨꯃꯤ ꯍꯥꯏꯔꯒ ꯃꯌꯥꯝꯅ ꯈꯪꯅꯩ ꯁ꯭ꯔꯤꯚꯨꯃꯤ ꯖꯤꯂꯥꯒꯤ ꯄꯊꯥꯔꯀꯥꯟꯗꯤ ꯀꯧꯕ ꯁꯤꯗ ꯔꯥꯖꯕꯥꯔꯤꯒ ꯊꯪꯅꯕ ꯕꯥꯒꯔ ꯗꯣꯍꯣꯔ ꯍꯥꯏꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯄꯣꯛꯆꯕꯅꯤ ꯑꯩꯒꯤ ꯑꯍꯜꯒꯤ ꯃꯃꯤꯡ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯒꯤ ꯃꯃꯤꯡꯅ ꯂꯥꯃꯥꯕꯝ ꯀꯥꯃꯤꯅꯤ ꯁꯤꯡꯍ ꯀꯧꯖꯩ ꯑꯩꯒꯤ ꯄꯣꯛꯄꯤꯕ ꯏꯃꯥꯒꯤ ꯃꯤꯡꯅ ꯅꯤꯡꯊꯦꯝ ꯅꯤꯉꯣꯜ ꯔꯥꯖꯀꯨꯃꯥꯔꯤ ꯆꯃꯨꯁꯅꯥ ꯔꯥꯖꯀꯨꯃꯥꯔꯤ ꯍꯥꯏꯅ ꯀꯧꯏ ꯑꯩ ꯑꯍꯜ ꯂꯃꯟꯒꯤ ꯅꯤꯄꯥꯟ ꯁꯨꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯝꯕ ꯅꯤ ꯑꯗꯣ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯡꯅꯔꯛꯄꯗ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤ ꯏꯖꯥꯇꯤꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯏꯖꯥꯇꯤꯒꯤꯗꯃꯛ ꯊꯕꯛ ꯇꯧꯅꯤꯡꯕ ꯑꯁꯤ ꯎꯕ ꯐꯪꯉꯤ ꯁꯤꯁꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯀꯔꯤꯗꯒꯤ ꯐꯥꯎꯈꯤꯕꯅꯣ ꯑꯗꯨꯁꯨ ꯑꯝꯇꯪ ꯊꯝꯕꯤꯔꯝꯃꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯏꯖꯥꯇꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯨꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯍꯩꯍꯧꯗ꯭ꯔꯒꯁꯨ ꯃꯆꯥꯁꯤꯡꯕꯨ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯍꯩꯍꯟꯅꯤꯡꯕꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯄꯣꯛꯄꯗꯒꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯩꯍꯧꯔꯣꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨ ꯃꯇꯝꯗꯨꯒ ꯃꯣꯕꯥꯏꯜꯒ ꯁꯦ ꯂꯩꯇ꯭ꯔꯤ ꯃꯇꯝꯁꯤꯗ ꯏꯃꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯍꯧꯔꯝ ꯃꯩꯇꯩꯒꯤ ꯑꯍꯜ ꯂꯃꯟ ꯃꯩꯇꯩꯒꯤ ꯆꯥꯛꯆꯥ ꯐꯤꯖꯦꯠꯀꯤ ꯃꯔꯝꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯩꯍꯟꯅꯤꯡꯕ ꯇꯥꯛꯆꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯗꯒꯤ ꯉꯁꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯖꯔꯛꯄ ꯉꯝꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯌꯥꯝꯅ ꯁꯦꯡꯂꯕꯅꯤ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯄꯥꯡꯊꯣꯛꯆꯕꯗ ꯑꯍꯥꯟꯕꯗ ꯑꯩ ꯏꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯩ ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯊꯧꯔꯝ ꯑꯃ ꯇꯧꯕꯗ ꯏꯕꯨꯡꯗ ꯑꯩ ꯄꯣꯛꯄꯤꯔꯛꯄ ꯏꯃꯥ ꯏꯄꯥꯕꯨ ꯊꯃꯣꯏꯗ ꯍꯥꯟꯅ ꯈꯨꯔꯨꯝꯖꯔꯒ ꯃꯊꯪꯗ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯏꯄꯥꯒꯤ ꯋꯥꯈꯜꯗ ꯖꯥꯇꯪꯒꯨꯝ ꯑꯃ ꯂꯧꯖꯔꯒ ꯑꯩꯅ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯔꯨꯛ ꯆꯥꯖꯕꯗ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯃꯥꯏ ꯄꯥꯛꯆꯕ ꯈꯨꯗꯤꯡꯃꯛ ꯏꯃꯥꯒꯤ ꯊꯧꯖꯥꯜꯅꯤ ꯍꯥꯏꯕꯁꯤ ꯑꯁꯤꯃ ꯑꯩ ꯃꯌꯥꯝꯗ ꯈꯪꯍꯟꯖꯅꯤꯡꯉꯤ ꯑꯩꯒꯤ ꯑꯣꯖꯥꯅ ꯐꯪꯕꯤꯈꯤꯕ ꯑꯦꯋꯥꯔꯗ ꯀꯕꯤ ꯔꯠꯅ ꯑꯦꯋꯥꯔꯗꯁꯤꯗꯤ ꯃꯌꯥꯝꯅꯁꯨ ꯈꯪꯈ꯭ꯔꯦ ꯑꯁꯤ ꯅꯠꯇꯕꯗ ꯑꯇꯩ ꯀꯩꯀꯩ ꯑꯦꯋꯥꯔꯗꯁꯨ ꯑꯣꯖꯥꯅ ꯐꯪꯕ ꯂꯩꯈꯤꯒꯦ ꯑꯩꯅ ꯐꯪꯖꯈꯤꯕ ꯑꯦꯋꯥꯔꯗꯇꯤ ꯑꯍꯥꯟꯕꯗ 2019ꯗ ꯑꯝꯕꯦꯗꯀꯔ ꯐꯦꯂꯣꯁꯤꯞ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯁꯤ ꯐꯪꯖꯈꯤ ꯃꯊꯪꯗ 2021ꯗ ꯄꯆꯥꯃꯤꯇꯤ ꯂꯤꯇꯔꯦꯔꯤ ꯑꯦꯋꯥꯔꯗ ꯐꯪꯖꯈꯤ 2022ꯗ साहित्य सेवक मणिपुरी साहित्य परिषद पीबा अवार्ड फंजखी 2024 साहित्य रत्न नेशनल अवार्ड फंजखी 2025 हौनाजम धोनी बाबू शॉर्ट स्टोरी अवार्ड फंजखी चही सिदा 2025 अमुकमु कवि रत्न अवार्ड फंजखी ओजाना साहित्य की लमदा खोंग थांजलकपसे ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯃꯇꯥꯡꯗꯒꯤ ꯊꯥꯡꯖꯜꯂꯛꯄꯅꯣ ꯀꯔꯝꯕ ꯆꯍꯤꯗꯒꯤꯒ ꯊꯥꯡꯖꯜꯂꯛꯄꯅꯣ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯝꯇꯪ ꯁꯦꯌꯔ ꯇꯧꯃꯤꯟꯅꯁꯤ ꯀꯔꯝꯅ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯔꯝꯁꯤꯒ ꯑꯩꯅ ꯈꯣꯡꯗꯥꯔꯛꯄ ꯑꯁꯤꯒꯤ ꯃꯔꯝꯗ ꯆꯥꯎꯔꯥꯛꯅ ꯈꯖꯤꯛꯇꯪ ꯑꯩ ꯈꯪꯍꯟꯅꯤꯡꯕꯗꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅ ꯑꯩꯅ ꯈꯟꯖꯔꯝꯃꯤ ꯃꯔꯝꯗꯤ ꯑꯩꯅ ꯄꯣꯛꯂꯤꯕ ꯃꯐꯝꯁꯤ ꯁ꯭ꯔꯤꯚꯨꯃꯤ ꯍꯥꯏꯕ ꯃꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯣꯟꯅ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯁꯨꯛꯅ ꯐꯪꯈꯤꯗꯕ ꯑꯩꯈꯣꯏꯒꯤ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜ ꯒ꯭ꯔꯥꯎꯟ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯈꯨꯟꯗꯥꯔꯤꯕ ꯈꯨꯟꯁꯤꯡꯁꯦ ꯈꯨꯟ ꯑꯃꯒ ꯀꯤꯂꯣꯃꯤꯇꯔ
ꯌꯥꯡꯈꯩ ꯂꯧꯅꯕ 135 ꯂꯧꯅꯕ 100 ꯂꯧꯅꯕ ꯆꯣꯟꯅ ꯇꯥꯕ ꯑꯣꯏꯕꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯣꯟꯅ ꯇꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯐꯪꯉꯛꯇꯕ ꯑꯗꯨꯒꯨꯝꯕ ꯀꯌꯥꯗꯒ ꯂꯩꯔꯒꯁꯨ ꯑꯩꯒꯤ ꯄꯣꯛꯄꯤꯕ ꯑꯍꯜ ꯂꯃꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯏꯃꯥ ꯂꯣꯟ ꯅꯨꯡꯁꯤꯕꯒꯤ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟ ꯑꯃꯗꯤ ꯑꯩ ꯐꯪꯖꯈꯤ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤ ꯑꯩꯈꯣꯏꯒꯤ ꯄꯊꯔꯒꯟꯗꯒꯤ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯗ ꯃꯩꯇꯩ ꯃꯌꯥꯡ ꯕꯤꯁꯅꯨꯄꯤꯌꯥ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕ ꯑꯦꯝꯄ꯭ꯂꯣꯌꯤꯅꯤ ꯑꯃꯁꯨꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯃꯇꯝꯗꯨꯒ ꯑꯃ ꯁꯤꯂꯦꯛꯇꯞ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯔꯛꯄ ꯃꯇꯣꯝꯇꯅꯤ ꯑꯍꯥꯟꯕꯗ ꯂꯩꯔꯝꯃꯤꯁꯦ ꯑꯗꯨꯒꯨꯝꯕ ꯑꯍꯜ ꯂꯃꯟꯗꯨꯒꯤ ꯈꯖꯤꯛꯇꯪ ꯃꯃꯤ ꯇꯥꯍꯧꯕ ꯃꯤꯅꯨꯡꯁꯤ ꯐꯪꯍꯧꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯈꯨꯗꯣꯡꯆꯥꯕ ꯐꯪꯉꯛꯄꯗꯒꯤ ꯑꯩꯅ ꯁꯣꯠꯊꯔꯕ ꯂꯝꯗꯝ ꯑꯃꯗ ꯄꯣꯛꯑꯒꯁꯨ ꯑꯍꯜ ꯂꯃꯟꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯩꯉꯣꯟꯗ ꯐꯪꯈꯤꯕ ꯃꯇꯦꯡ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯑꯩꯅ ꯉꯁꯤ ꯐꯪꯖꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯃꯇꯝꯗ ꯂꯣꯋꯔ ꯄ꯭ꯔꯥꯏꯃꯥꯔꯤ ꯇꯝꯃꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯂꯤꯕꯗ ꯈꯪꯗꯦ ꯀꯔꯤ ꯈꯪꯗꯦ ꯌꯥꯝꯅ ꯏꯃꯥ ꯂꯣꯟ ꯅꯨꯡꯁꯤꯕꯒꯤ ꯐꯖꯔꯕ ꯄꯥꯎꯇꯥꯛ ꯄꯥꯎꯈꯨꯝ ꯀꯌꯥ ꯇꯥꯛꯄꯤꯕ ꯑꯗꯨꯅ ꯑꯩꯅ ꯏꯃꯥ ꯂꯣꯟ ꯇꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯗ꯭ꯔꯒꯁꯨ ꯏꯃꯥꯅ ꯑꯍꯥꯟꯕ ꯑꯩꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯂꯦꯚꯦꯜꯒꯤ ꯆꯪꯗ꯭ꯔꯤꯉꯩꯗ ꯑꯍꯥꯟꯕ ꯑꯣꯖꯥꯁꯤ ꯏꯃꯥꯅ ꯇꯥꯛꯄꯤꯈꯤꯕ ꯃꯌꯥꯝꯗꯨꯅ ꯑꯩꯒꯤ ꯏꯐꯝꯗ ꯆꯥꯎꯕ ꯃꯐꯝ ꯑꯃ ꯏꯃꯥ ꯂꯣꯟꯒꯤ ꯅꯨꯡꯁꯤꯕꯒꯤ ꯑꯃ ꯀꯟꯅ ꯂꯩꯍꯧꯕꯗꯣ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯒꯨꯟꯗꯒꯤ ꯑꯩꯅ ꯀ꯭ꯂꯥꯁ 6 ꯇꯝꯕ ꯃꯇꯝꯗ ꯑꯩ ꯏꯁꯥꯅ ꯁꯩꯔꯦꯡ ꯑꯃ ꯏꯖꯈꯤ ꯑꯀꯜ ꯑꯊꯧꯒꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯍꯥꯏꯅ ꯂꯥꯏꯕꯛꯅ ꯐꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯃꯛꯇ ꯑꯩꯈꯣꯏ ꯈꯔꯇꯪ ꯃꯤꯁꯤꯡ ꯂꯤꯛꯅ ꯂꯩꯖꯔꯒꯁꯨ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯑꯣꯡ ꯇꯥꯗ꯭ꯔꯕꯁꯨ ꯕꯤ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀꯤ ꯐꯪꯁꯟ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯄꯥꯡꯊꯣꯛꯆꯩ ꯑꯗꯨꯒꯤ ꯄꯥꯡꯊꯣꯛꯆꯕ ꯑꯁꯤꯗ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯩꯅ ꯁꯩꯔꯦꯡ ꯑꯃ ꯊꯤꯒ ꯀꯥꯏꯅ ꯆꯪꯁꯤꯜꯂꯨꯕꯗ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯇꯔꯥꯝꯅ ꯑꯣꯛꯄꯤꯈꯤꯕ ꯑꯗꯨ ꯅꯨꯃꯤꯠꯇꯨꯒ ꯑꯩꯅ ꯏꯃꯥꯅ ꯇꯥꯛꯄꯤꯕ ꯋꯥꯔꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀꯤ ꯃꯔꯝꯗ ꯁꯩꯔꯦꯡ ꯃꯆꯥ ꯑꯃ ꯊꯤꯈꯤꯕꯗ ꯃꯌꯥꯝꯅ ꯈꯨꯕꯥꯛ ꯍꯧꯅ ꯑꯩꯕꯨ ꯇꯔꯥꯝꯅ ꯑꯣꯛꯈꯤꯕꯗꯣ ꯃꯗꯨ ꯅꯨꯃꯤꯠꯇꯨꯒ ꯑꯩꯅ ꯐꯪꯈꯤꯕ ꯊꯧꯅꯥꯁꯦ ꯑꯗꯨꯒꯤ ꯊꯧꯅꯥꯗꯨꯅ ꯑꯩ ꯉꯁꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯕꯣꯔꯥꯛ ꯚꯦꯂꯤꯁꯤꯗ ꯑꯩꯅ ꯇꯥꯖꯕꯗ ꯈꯪꯖꯕꯗ ꯀꯕꯤ ꯔꯠꯅ ꯐꯪꯕꯁꯤ ꯑꯩꯅ ꯑꯍꯥꯟꯕꯅꯤ ꯍꯥꯏꯅ ꯑꯩ ꯏꯁꯥꯁꯤꯒ ꯌꯥꯝꯅ ꯄꯦꯟꯖꯕ ꯑꯃ ꯐꯥꯎꯈꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯗꯃꯥꯏꯌꯔ ꯇꯧꯕ ꯑꯣꯖꯥꯁꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯑꯍꯟꯁꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯣꯏ ꯁꯥꯏꯠꯇꯒꯤ ꯄꯊꯥꯒꯟꯗꯤ ꯁꯥꯏꯠꯇꯒꯤ ꯑꯣꯖꯥ ꯀꯅꯥ ꯀꯅꯥ ꯂꯩꯕꯤꯕꯒꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯗꯨꯂꯣꯞꯁꯔꯥꯗ RK ꯀꯣꯅꯨꯡꯁꯅꯥ ꯍꯥꯏꯅ ꯆꯣꯔꯀꯂꯥ ꯚꯦꯂꯤꯒꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯃ ꯂꯩꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯤꯡ ꯃꯈꯣꯏꯒꯤ ꯊꯧꯗꯥꯡ ꯏꯃꯥꯂꯣꯟꯗ ꯈꯨꯟꯅꯥꯏꯗ ꯃꯈꯣꯏꯒꯤ ꯇꯧꯕꯤꯃꯜ ꯈꯔ ꯂꯩ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯊꯥꯖꯕ ꯄꯣꯛꯑꯦ ꯑꯗꯨ ꯎꯖꯍꯧꯕꯗꯤ ꯅꯠꯇꯦ ꯋꯥꯔꯤ ꯋꯥꯇꯥꯏꯗ ꯇꯥꯖꯍꯧꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯕ ꯀꯤꯂꯣꯃꯤꯇꯔ 50 ꯃꯨꯛ ꯂꯥꯞꯄ ꯕꯖꯥꯏꯁꯣꯔꯥ ꯍꯥꯏꯕꯁꯤꯗ ꯁꯤꯕꯔꯒꯨꯂꯨꯝ ꯃꯍꯥꯕꯤꯔ ꯄꯕ꯭ꯂꯤꯛ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯕ ꯂꯥꯏꯁ꯭ꯔꯝ ꯑꯣꯖꯥ ꯁꯅꯥꯇꯣꯟ ꯁꯨꯃꯀꯣꯛ ꯆꯤꯡꯅ ꯄꯣꯂꯤꯁ ꯊꯧꯔꯝ ꯊꯧꯗꯥꯡꯗ ꯁꯔꯨꯛ ꯌꯥꯔꯝꯃꯤ ꯑꯗꯣ ꯑꯩꯈꯣꯏ ꯄꯤꯛꯏꯉꯩꯗꯒꯤ ꯑꯩꯅ ꯈꯖꯤꯛ ꯌꯥꯎꯖꯍꯧꯕ ꯐꯪꯖꯍꯧꯏ ꯑꯗꯣ ꯑꯣꯖꯥ ꯍꯟꯗꯛꯀꯤ ꯋꯥꯍꯪꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯔ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕꯁꯤꯒꯤ ꯇ꯭ꯔꯦꯛ ꯈꯤꯇꯪ ꯆꯦꯟꯖ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯍꯣꯏꯒꯤ ꯑꯩꯈꯣꯏ ꯁꯤꯕꯨꯃꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯈꯨꯟ ꯀꯌꯥꯃꯨꯛ ꯇꯥꯒꯦ ꯑꯃꯁꯨꯡ ꯃꯩꯇꯩꯁꯦ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯥꯕ꯭ꯔꯥ ꯆꯣꯏꯖꯥꯏꯅꯅ ꯇꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕ ꯑꯁꯤꯁꯨ ꯑꯝꯇ ꯃꯌꯥꯝ ꯈꯪꯅꯕ ꯊꯝꯕꯤꯔꯝꯃꯨ ꯑꯩꯈꯣꯏꯒꯤ ꯁꯤꯕꯨꯃꯤ ꯖꯤꯂꯥ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯥꯛꯅ ꯑꯩ ꯈꯨꯟ ꯃꯁꯤꯡ ꯑꯣꯏꯅ ꯃꯊꯪ ꯑꯣꯏꯅ ꯄꯟꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯄꯊꯥꯔꯒꯟꯗꯤ ꯍꯥꯏꯕ ꯂꯝꯗꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯃꯌꯣꯟꯅꯤ ꯄꯊꯥꯔꯒꯟꯗꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ ꯌꯥꯡꯈꯩꯃꯨꯛ ꯊꯥꯞꯄꯒ ꯑꯩꯈꯣꯏ ꯕꯗꯔꯄꯨꯔ ꯍꯥꯏꯅ ꯈꯨꯟ ꯑꯃ ꯂꯩ ꯇꯥꯎꯟꯒꯤ ꯃꯅꯨꯡꯗ ꯑꯗꯒꯤ ꯈꯤꯇꯪ ꯆꯠꯊꯣꯛꯑꯒ ꯑꯩꯈꯣꯏ ꯕꯣꯔꯒꯨꯜ ꯍꯥꯏꯅ ꯈꯨꯡꯒꯪꯒꯤ ꯈꯨꯟ ꯑꯃ ꯂꯩ ꯑꯁꯤꯅ ꯄꯊꯥꯔꯒꯟꯗꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ ꯌꯥꯡꯈꯩꯃꯨꯛꯀꯤ ꯊꯥꯞꯅ ꯂꯩꯔꯦ ꯑꯗꯒꯤ ꯃꯊꯪ ꯂꯥꯛꯑꯒ ꯄꯊꯥꯔꯒꯟꯗꯤꯗꯒꯤ ꯅꯤꯂꯥꯝ ꯕꯖꯥꯔ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡ ꯃꯔꯛꯇ ꯈꯨꯟ ꯃꯆꯥ ꯑꯃ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯕꯣर्डर ꯃꯅꯥꯛꯇ ꯑꯁꯤ ꯃꯩꯇꯩꯒꯤ ꯌꯨꯝꯀꯣꯛꯁꯦ 24-25 ꯁꯨꯒꯅꯤ ꯁꯤꯅ ꯃꯥꯒꯤ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯄꯊꯥꯔꯒꯟꯗꯤꯒꯤ ꯅꯣꯡꯄꯣꯛ ꯗꯅ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯡꯂꯥꯏꯕ ꯑꯩꯈꯣꯏ ꯃꯌꯥꯡꯂꯣꯟꯅ ꯗꯨꯂꯣꯞꯁꯔꯥ ꯍꯥꯏꯔꯒ ꯈꯪꯅꯤ ꯗꯨꯂꯣꯞꯁꯔꯥꯁꯤꯒ ꯑꯆꯧꯕ ꯈꯨꯟ ꯑꯃ ꯂꯩ ꯈꯨꯟꯁꯤ ꯂꯩꯀꯥꯏ 2 ꯈꯥ ꯑꯋꯥꯡ ꯍꯥꯏꯅ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯑꯃꯅ ꯗꯨꯔꯒꯥꯔꯕꯥꯟ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯑꯗꯨꯒ ꯈꯨꯟ ꯑꯁꯤꯒꯤ ꯍꯦꯛ ꯅꯣꯡꯆꯨꯞꯇ ꯆꯤꯡ ꯂꯩꯀꯥꯏ ꯍꯥꯏꯅ ꯑꯃꯨꯛ ꯈꯨꯟ ꯃꯆꯥ ꯑꯃꯁꯨ ꯂꯩ ꯆꯤꯡ ꯂꯩꯀꯥꯏꯁꯤꯒꯤ ꯑꯃꯨꯛ ꯅꯣꯡꯆꯨꯞꯇ ꯄꯥꯁꯒ꯭ꯔꯥꯝ ꯍꯥꯏꯅ ꯌꯨꯝ ꯃꯁꯤꯡꯗꯤ ꯌꯥꯝꯗꯦ 10 ꯃꯨꯛꯇꯪ ꯑꯣꯏꯅꯤ ꯁꯤ ꯂꯩ ꯑꯁꯤꯒꯤ ꯑꯃꯨꯛ ꯗꯨꯂꯣꯞꯁꯔꯥꯗꯒꯤ ꯃꯊꯛꯇ ꯀꯥꯔꯒ ꯑꯃꯨꯛ ꯃꯩꯇꯩ ꯈꯨꯟ ꯃꯆꯥ ꯑꯃ ꯂꯩ ꯆꯣꯏꯅ ꯇꯥꯅ ꯃꯤꯁꯤꯡꯗꯤ ꯌꯥꯝꯗꯕ 10-15 ꯃꯨꯛ ꯂꯩꯔꯦ
सिमागेसे लोरगा पत्थर कंदीदगी अखोई त्रिपुरा बॉर्डर का थेंगना मिते खरसु तारी पत्थर कंदीसिदा लेरिबा खुंगसिना राजबारी हैना मिते मपुंगना तारे थेंगनबसिगा बागर दोहर हैना खुन मचांग तारी असेगी किलोमीटर मंगा मुचलगा लाइसम खुनना अचौबा खुन मताई जुमना चामु कोइनी मसिगे मु नमपोक मैरम कुना होइना मोरंग खुनना खुन तारी जुम मसिंगदी कुंद्रा मंगा रोम ओइनी असिगे मु पत्थर कंदीदगी किलोमीटर कुन मंगा रोम चलगा लोअर पोआइना अखोई मिटी नदी हताई यागा कंगनी हताई बोन असि चावी जुमना चामु कोइनी असिगे मु तुरेल वांगदा अमु होय वांग हाइगा दुम कंगनी असिगे मु खुन मचाम लई असिना जुमना कुन मयादा ओइनी असिगे हाइरिबा हताई बोन असि दिगे मु किलोमीटर मंगा चलगा जी बजारेश्वरा हाइबसिदी अखोई करिंग डिस्ट्रिक्ट तेगी वाइदगी मिटी जामना लेबा मफमनी टोटल जुमना से चहुम जांगेरुम सुनी अदुगा जिगी बजारेश्वर से असिगी सोरो का थेंगना खुनम ताई असिना कोई मुंशी द्वार हाइगा कंगनी मुंशी द्वार सिगा खा अवांग नाइरी मुंशी द्वार सिगी अमु तुरेल वांगदा नोंगचुक्ता सोब्री हैना मिटी खुनम ले कोई चिंग मरकता असिना जुमना कुंद्रा मु ओनी लोरगा असागी अमुकमु मुंशी द्वार हाइबसिगी नोंपोक्ता कोई कालासोरा है कंगनी कालासोरा से अखोई ममांग लेकाय ले मानतो को ले असिगे जुना अखोई कुन मंगा कुंद्रा मु ओनी मनक्तेसु अमुकमु अखोई मनिंग लेकाय ना अमुकमु ग्रुप अमसु लेहौरे अदुना मयाम से पुल्लगा एक्सोना सुमा कुंदा मनाक्ता एक्सोना है कुन मचाम ले मयाम से पुल्लगा चहुम जागी चामरी रोमदी ओइगनी असिना अखोई पात्रा गांधी मिटेगी कुंदा अमसु लोरे याम नुआजरे अखोइना सुकुइना खनकपददी पासाका अखोइगी करिंग सिबुमी डिस्ट्रिक्ट सिदा अखोइना मैते ताब खुनाइरगा हिंगला दुलपसरा पथारकंदी अदे बजाइसरागा हाताइगा सिखता मयामना खंगनबदा सिखता ओइना खंगेबा तो जो जाना मयेक चुमना अखोइगी खुन मचा मचा तारिबा अरंबा खुंदा जुमना क्या तारिबा सि ताकपिरमिसे सि अखोइदा सि जाम अखोइगी कानाबा लेसमनि अखोइ सुकुइना सि स्पोर्ट्स को खंगनम अखोइना चौराकना अखोइगी मीना मयामना खंगबा बफमसिंग तने अखोइना खंगनम ngasai warida marakta pankibada akhoi ojawai matamdadi akhoi kainose manipuri medium se ojawai tamba phangate imaron tamba phangate haibagi wahai majau ki da hojikti akhoi gi sibumi district siga manipuri medium school se leibra kamai toba akhoi merisina acha singna manipuri tambagi khudong saba phangliba si sontang ayamda thapira अखोई सिबुमी डिस्ट्रिक्ट मणिपुरी मीडियम स्कूल जी ममांगदा दुलसरा लेरमी हुजी हुजिक्ति मीडियम होना लेत्रे अखोई MIL होना सब्जेक्ट अमा तंबगी खुदोंग चाबदी लेरी हजिके साइटगी लमसिदा खोंग थाबसिदा अखोई सिबुमी डिस्ट्रिक्ट तगी ओजादा खाइदगी चावना मतेंग पांगबा मियोइका जाना पनिंगबका लेब्रा मसिदी जाम फजबा वांग अमा ओजाना हंगिरगि मुक्ता आई मसिंग लेतन ओजाबु थागतचरी अहमदा गेप्स लेरे मतुंगदा अइना चोंदोरपा मतमदा अखोई अचौब इपाक्ता इतोमता कोई इराकनबगी मोंगदा उना अमता फंगंगसु उना से पाइरगा आई खजिक्तंग इंगुंदा वांगल थोकदा भाबा मतमसिदा आई जामना वाजकी अदु हुजिक लाइफक फबा हाइगदा खंदे 2026 संगकपदगी तुलसरा लमदमगी आइगी जामना नुंसीजरबा इनाव अमा फंगदगी आई ngasiदी कईगोम अमा थबोक अमा सुगदा जामना खुमांग चौसिनबा ममा मागी मतिंगदगी आई फंगजी आई संगमना ओसे खरतंग हाइजनिंगदी हंदकता अखोई दुलसरा आइबा खुंगंगसिदा मैट्रिक की रिजल्ट अंगांगसिंगना अखोईगी यामना अंगांगसिंगी मतिक मगुना हाइगदा खंदे अखोई अचौबा माइ पाकमा होय उ फंगी असिदा हराव मंदुना अखोइना खुदकता प्रोग्राम अमा सिलगा अखोईगी इना अमसु नौना फंगजबा अखोईगी मैत्रम बिजेन कौई मागी मतंगदगी मागा इगा कुसमनरगा अखोईगी अंगांगसिंगी अखोई पुनिंग थोगटपो ओइना लारिक लाइसुदा रिजल्टदा अफाबा मकोकसिंबा अंगांगसिंसे खल्लगा मार्क अहेमसे खल्लगा अखोइना चावरो प्रोग्राम पांथोक चाखिबसिदा अखोई अंगांगसिंजिना अखोई असुयाम लेरिबा गार्जियन खंगदे मरु मपांगचिजे अखोइदा सुकी मतिक पेलंगनी हाइबसे मंगबो मंगदे तो जा हुजुरी अखोगी सिबुमी डिस्ट्रिक्ट असिदा मैतेगी स्टेटस हाइबदी सोशली इकोनॉमिकली मैते से अखोई करम पोजीशन दा लेगे खजितन सुपना जुम थबे खजितन तबिरम होजी अखोगी सिबुमी जिला असिदा लारिक लाइसुगी तंबगी मरमददी अखोई सोतर हाबसिदे
ꯑꯍꯥꯟꯕꯗꯁꯨ ꯄꯟꯖꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯁꯣꯠꯊꯔꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯍꯣꯡꯕ ꯑꯃꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯑꯃꯗꯤ ꯊꯝꯖꯔꯤ ꯑꯁꯤꯇ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯋꯥꯏ ꯋꯥꯕ ꯄꯣꯠ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯍꯥꯟꯅꯗꯤ ꯖꯨꯡꯀꯣꯛꯀꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯃꯃꯝ ꯂꯩꯔꯝꯃꯤ ꯑꯆꯧꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯑꯣꯖꯥ ꯑꯣꯏꯕ ꯏꯃꯥꯂꯣꯟꯒꯤ ꯑꯣꯖꯥ ꯑꯣꯏꯕ ꯑꯥꯔꯃꯤꯗ ꯊꯕꯛ ꯇꯧꯕ ꯑꯁꯤꯃ ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯀꯣꯅꯣꯃꯤꯛꯁꯀꯤ ꯃꯇꯥꯡ ꯇꯥꯔꯛꯄꯗ ꯑꯋꯥꯅ ꯈꯔꯗꯤ ꯃꯇꯦꯡꯁꯨ ꯑꯣꯏꯈꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇꯤ ꯑꯁꯤꯁꯨ ꯌꯥꯝꯅ ꯂꯤꯃꯤꯇꯦꯠ ꯑꯣꯏꯅ ꯈꯨꯠꯇ ꯃꯁꯤꯡ ꯊꯤꯕ ꯌꯥꯕ ꯃꯇꯥꯡ ꯑꯃ ꯂꯥꯛꯑꯦ ꯑꯥꯔꯃꯤꯒꯁꯦ ꯍꯧꯖꯤꯛ ꯈꯨꯟꯗ ꯍꯥꯟꯅ ꯆꯪꯈꯤꯕꯗꯨꯗꯤ ꯆꯪꯈ꯭ꯔꯦ ꯅꯧꯅ ꯊꯕꯛ ꯐꯪꯕꯁꯦ ꯂꯩꯔꯛꯇ꯭ꯔꯦ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯅ ꯈꯖꯤꯛꯇꯪ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯁꯤ ꯌꯥꯝꯅ ꯀꯥꯏꯒꯗ꯭ꯔꯗꯤ ꯈꯪꯗꯦ ꯍꯧꯖꯤꯛ ꯍꯧꯒꯠꯂꯤꯕ ꯅꯍꯥꯔꯣꯟꯁꯤꯡꯁꯤꯗ ꯑꯌꯥꯝꯕ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯆꯥꯡꯗꯝꯅꯔꯕꯗ ꯅꯨꯄꯤꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ 80% ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯃꯥꯏ ꯄꯥꯛꯂꯤ ꯊꯕꯛ ꯏꯪꯈꯥꯡꯗꯁꯨ ꯑꯃꯅꯤ ꯆꯣꯡꯊꯣꯔꯛꯄꯁꯦ ꯑꯌꯥꯝꯕ ꯅꯨꯄꯤ ꯑꯣꯏꯅ ꯆꯣꯡꯊꯣꯛꯏ ꯅꯨꯄꯥ ꯃꯆꯥꯁꯤꯗꯤ ꯈꯨꯊꯦꯛꯇꯕ ꯊꯤꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯕ ꯃꯇꯥꯡ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯃꯥꯡꯗ ꯂꯥꯛꯏꯕ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯗꯧꯔꯤꯕꯁꯤꯗ ꯌꯥꯝꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯑꯃ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯕ ꯊꯝꯃꯤ ꯃꯔꯝꯗꯤ ꯂꯥꯏꯔꯤꯛꯇ ꯁꯣꯠꯊꯔꯛꯄ ꯄꯣꯂꯤꯇꯤꯀꯦꯜ ꯕꯦꯅꯤꯐꯤꯠ ꯐꯪꯗꯕꯁꯦ ꯑꯩꯈꯣꯏꯒꯤ MLA ꯂꯦꯚꯦꯜ ꯅꯠꯇꯕ ꯄꯟꯆꯥꯌꯠ ꯂꯦꯚꯦꯜꯗ ꯐꯥꯎꯕ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯩꯈꯣꯏ ꯐꯪꯗꯦ ꯑꯌꯥꯝꯕꯗ ꯑꯇꯣꯞꯄ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯪꯉꯤꯕ ꯐꯝꯗ ꯇꯥꯔꯛꯄ MLA ꯑꯣꯏꯕ ꯈꯪꯗꯦ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯕ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯤꯁꯤꯡꯁꯤ ꯂꯤꯛꯄꯁꯤꯅ ꯑꯩꯈꯣꯏꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯃꯣꯏ ꯂꯥꯏꯊꯣꯛꯄ ꯑꯃ ꯌꯥꯎꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯤꯅꯁꯨ ꯍꯥꯏꯖꯕ ꯅꯣꯟꯖꯕꯁꯦ ꯈꯔ ꯍꯩꯕ ꯋꯥꯠꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯨ ꯂꯩꯖꯗꯕ ꯑꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯁꯣꯠꯊꯕꯁꯤꯒ ꯃꯥꯅ ꯑꯃꯨꯛ ꯆꯥꯎꯔꯕ ꯁꯥꯐꯨ ꯑꯃ ꯍꯧꯖꯤꯛ ꯑꯣꯏꯗꯨꯅ ꯂꯩꯔꯦꯕ ꯃꯁꯤꯒꯤ ꯑꯋꯥꯏ ꯋꯥꯐꯝꯗꯤ ꯌꯥꯝ ꯐꯖꯅ ꯏꯁꯥꯁꯤꯒ ꯐꯥꯎꯏ ꯃꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯃꯌꯥꯝꯅ ꯈꯨꯠꯁꯝꯅꯔꯒ ꯃꯁꯤꯒꯤ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕꯅ ꯑꯩꯈꯣꯏ ꯅꯥꯟꯊꯣꯛꯄ ꯉꯝꯕ ꯑꯁꯤꯕꯨ ꯅꯝꯃꯠꯄ ꯉꯝꯕ ꯑꯁꯤꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯄ꯭ꯂꯦꯟ ꯑꯃ ꯀꯔꯤꯒꯨꯝꯕ ꯋꯥꯔꯦꯞ ꯑꯃ ꯆꯠꯊꯁꯤ ꯍꯥꯏꯅ ꯑꯩ ꯋꯥꯈꯜꯗ ꯈꯟꯖꯔꯤ ꯑꯂꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯑꯩꯈꯣꯏ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯗ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯒꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯔꯥꯛ ꯚꯦꯂꯤꯗ ꯂꯧꯊꯣꯔꯛꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝꯁꯦ ꯑꯁꯤꯒ ꯑꯩꯈꯣꯏꯒꯤ ꯁꯤꯕꯨꯃꯤ ꯖꯤꯂꯥꯁꯤꯒ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯃꯁꯨ ꯂꯩꯌꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯊꯥꯔꯀꯟꯗꯤꯗꯁꯨ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯣꯜꯔꯦꯗꯤ ꯇꯥꯕ ꯐꯪꯉꯦ ꯑꯗꯨꯇ ꯅꯠꯇꯕ ꯍꯥꯟꯅꯗꯒꯤꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯉꯦ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝꯅ ꯌꯥꯅꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯇꯦꯂꯦꯟꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯊꯕꯛ ꯏꯪꯈꯥꯡ ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯕꯁꯦ ꯃꯁꯤ ꯇꯁꯦꯡꯃꯛ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯑꯆꯧ ꯑꯁꯥꯡ ꯂꯩꯔꯝꯗꯕ ꯑꯩꯈꯣꯏꯒꯤ ꯃꯤꯆꯪ ꯂꯩꯖꯗꯕ ꯑꯩꯈꯣꯏ ꯋꯥꯅꯣꯝ ꯂꯩꯖꯗꯕ ꯀꯥꯡꯕꯨꯗꯒꯤ ꯅꯥꯟꯊꯧꯕꯅꯤ ꯍꯧꯖꯤꯛꯇꯤ ꯋꯥꯅꯣꯝꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯒꯣꯔꯃꯦꯟꯒꯤ ꯃꯥꯒꯤ ꯁꯤꯁꯇꯦꯝ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯅ ꯇꯦꯂꯦꯟ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯐꯪꯐꯝ ꯊꯣꯛꯄ ꯊꯕꯛ ꯏꯪꯈꯥꯡ ꯈꯪꯗꯦ ꯁꯨꯕ ꯈꯪꯗꯦ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯩꯈꯣꯏ ꯂꯧꯍꯧꯁꯤ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯃꯥꯡꯗ ꯁꯤꯒꯤ ꯌꯥꯝ ꯐꯖꯔꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯩꯁꯦ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯂꯧꯅꯕꯒꯤ ꯍꯣꯠꯅꯍꯧꯁꯤ ꯌꯥꯝ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅꯤ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯤꯕꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯁꯔꯀꯥꯔꯅ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯤꯛ ꯆꯥꯔꯕ ꯃꯍꯩꯔꯣꯏꯁꯤꯡ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯊꯕꯛꯀꯤ ꯃꯇꯥꯡ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯍꯧꯅꯕ ꯍꯥꯏꯅ ꯑꯣꯖꯥꯅ ꯃꯦꯁꯦꯖ ꯄꯤꯔꯤꯕꯁꯦ ꯃꯌꯥꯝꯅ ꯁꯤ ꯂꯧꯁꯤꯟꯕꯤꯅꯕ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯄꯣꯗꯀꯥꯁꯀꯤ ꯈꯨꯠꯊꯥꯡꯗꯒꯤ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯈꯛꯇꯪ ꯄꯥꯎꯗꯝꯖꯕꯒꯤ ꯃꯦꯁꯦꯖ ꯈꯛꯇꯪ ꯄꯤꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯒꯤꯗꯃꯛꯇ ꯖꯥꯔꯤꯕꯣꯟꯒꯤ ꯏ ꯄꯥꯎꯒꯤ ꯑꯣꯖꯥꯕꯨ ꯃꯁꯤꯡ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯍꯥꯏꯖꯔꯨꯕꯗ ꯑꯣꯖꯥꯅ ꯆꯤꯜꯂꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛ ꯑꯣꯖꯥꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯖꯥꯔꯤꯕꯣꯟ ꯄꯣꯗꯀꯥꯁꯁꯦ ꯑꯁꯤꯗ ꯑꯣꯏꯅ ꯂꯣꯏꯁꯤꯟꯖꯔꯦ ꯃꯊꯪ ꯑꯃꯨꯛꯀ ꯑꯅꯧꯕ ꯒꯦꯁ ꯑꯃ ꯄꯨꯗꯨꯅ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯤꯗ ꯕꯤꯗꯥꯏ ꯂꯧꯖꯔꯦ ꯊꯦꯡꯛ ꯌꯨ